लोग उठा गए आलू बोरा ने आलू मैं फ्रेंच फ्राई है क्या आलू बोरा मैं उसी की वीडियो से कोई की आई लोग पास नहीं कर पाए नहीं ना अदुगा आई होटल हम चंग गए मैं हमको चली इधर के ऐसा वे आकर की दी यंग आई हन से चनी की सीरीज हम पुथो के तो बने मैं हमको चनी सीरीज के आहान वीडियो इतनी मैं हम अदम हम से काय दिन से यंग से कई कई साबा फंगे तो यंग से को लेट्स गो मैं मफम से काय मान गेम को होरेन लोई बदा लेफम बदि हारकनी अदो सिसे काय मान गेमो अदो याम सिदा ममिंग याम सत्पा अने सा हाइजब दो लुपा सनी ना कई साबा या गे दो येंगो से मैं को अदो केना तौरे को बिग बॉय हाय मफम से कोई रेस्टोरेंट कम फास्ट फूड हाइतारे अदो मैं सिदा कई साबा फंगी लुपा सनी जिना काय याम साबा फंगी कई साबा फंगी तो मैं येंगो से को मंग संगा का मैं मंग संगो से को संगा का कई फंगा तिगिंग ai cái đâu mình đâu anh được em sẽ được xa đi có tại cái xa đi được cái cái gì vậy mấy menu cái lấy cái gì mình sẽ được anh này là phát sinh gì sao mà tồn tại cái phần bên nào đó tất nhiên chỉ này cái chicken sao sao phần này có anh mixer chicken chili chicken bora lại phần này đó em hao quá mà thì chicken cho em hao đi hay đấy đó xin mà thằng video đó tham gia cái đó đây có mình xin dùng phần này đó cái mang cái là tao bảo là phần này đó cái cái si bola khắc này hay tên là sản xuất sang ngang đấy cái gì cũng phong strawberry shake đấy cái chocolate shake đấy phong cái có nên còn phong chỉ cái specialty hay là đi chỉ alu bola or mà nó cái nó là phải chỉ cái nó tàu đi có nó học cái gì những cái này phải nên những cái gì hay đi giàu này hay tên là số cái họ tập bài luôn là cái này rồi đồng tình gì cái này chicken mixer rồi sao ok cái giàu này chicken mixer đấy họ đúng rồi liền chip lên tới kẹo thì nó thì là 150 rồi, hấp dẫn liền nhiều này. Hầu đúng rồi, bây giờ hầu đúng rồi. Comment tak pilih mana, hầu cái rau rồi đó. Ada berada na, koi bahasa ni kita sama ni ya, juga koi macam yang se. Ada, ai sini setelah yang tahu jadi saya koi local business macam koi food chain lagi macam siapa. Hầu bây giờ là koi hong macam tu thiok ni koi macam. Koi butuh koi hầu leh koi. Si IT leh deh, si 40 leh, si 40 macam leh deh koi. 40 IT leh deh. Bahasa ni tak tahu wali. Yang se macam koi butuh koi tu. Ha. क्या सुर के बताए रोबे हाँ सामा सुर है साय तारा मुगा सामा सुर है सामा मुआली है नक्सी सामा मुगा सामा मुगा तो अजी लुपा सामा बजेट या उगे नंगे को इधर तारा को निफू लुपा सामा बजेट या उगे हल्दे ये कैसे लुपा सानी खक पाया लाख पड़ेगा कोई माता इमा लुपा सानी पियो तरो का मरे तरो का pakora se am ti chari am ti hot oi le ko pakora se oi pakora kya no ha si 30 e 30 em lai le ko kya su le de 130 su le super 70 wa le bra yes ayo ma pul gam ta no wa da 130 yok le ko 130 budget si le de aduga makata na super 70 ki ngai ne to si 30 ne ba sene koที่มันแต่ดีกว่าจะเราไม่มาเลยแบบพี่น้องเสียมาให้จ้ะเพราะสองมาไปก็ที่หลักการจริงๆเราทำเจอผู้สลักก็ผมมีแนวนุ่งไงก็ต้องทำมวยแบบหายใจเราพอสองผมทำอาหารแล้วนี่ก่อนก้อยไปตัดใต้ผู้ถูกปูแล้วนี่ตัดใต้ก้อยผู้ถูกปูการดาวสิหลักก็หายใจสักล้ำมาไปหายก็ล้ำอีกหายกันแต่ชีวิตผมจะผู้สลักก็รู้ว่าซันนี่เนี่ยพิจารณาผมเดี๋ยวมาเมียงอยู่ก็ชิวว่าเล่มนี่ชิง่ายกว่าชิเมื่อกี้มีมันหลักกี่ก่อนมีต้องแก้วอีกทีนึงมี30 160 ရောက်တယ်ကွာ160ရောက်တော့စမပါမတင်ကစား40လိုက်တယ်အဲ့ဒီစမစီတော့100လိုက်တယ်30 160ရတယ်လို့ပန်ဖူးမလေးကွာကိုယ်ဆမ်မိုဆာဆွေးရောက်တယ်ကွာစကန်ဆမ်မိုဆာနေမယ်mayonaiseလိုက်တယ် tomato sauce ရှိနေမဲလို့ပတ်စနီကြီးနေကောပဲပြင်ပြီးပတ်စနီကြီးနေစနီအခုစားကြည့် complimentary နေလို့စေစားထက်တမီရောက်ကွာအဲ့ဒါဘူးစီလောပန်နေဖူးမလိုက်တယ်ကွာစီကြီးအလူ mixture ချင်းဒီပန်ဖူးမလိုက်ရစီအလူဘော်ဒါ french fries ချင်းဒီပန်နေဖူးမလိုက်တာ
ꯑꯗꯨꯒ ꯁꯤꯗ 30 ꯑꯃ ꯂꯩ ꯁꯤꯗ 30 ꯑꯃ ꯂꯩꯔꯦ ꯁꯤꯗ 50 ꯑꯃ ꯂꯩꯔꯦ ꯄꯨꯂꯞꯅ ꯀꯌꯥ ꯇꯥꯔꯒꯦ ꯃꯌꯥꯝ ꯃꯦꯠꯁ ꯑꯝꯇ ꯍꯣꯠꯄꯤꯔꯣ ꯑꯗꯨꯒ ꯆꯉꯥꯡ ꯑꯅꯤ ꯁꯤꯝꯒ ꯄꯨꯂꯞꯅ ꯂꯨꯄꯥ 200ꯒꯤ ꯍꯥꯏꯇꯥꯔꯦ ꯀꯣ ꯑꯗꯨ ꯃꯌꯥꯝ ꯆꯥꯔꯁꯤ ꯆꯥꯔꯀꯥꯟꯗ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯃꯍꯥꯎꯗꯣ ꯂꯩꯕ꯭ꯔꯥꯅ ꯀꯔꯝꯕꯗꯩ ꯍꯧꯒꯦ ꯍꯥꯏꯅꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯑꯩ ꯁꯛꯇꯤ ꯎꯠꯂꯛꯑꯒꯦ ꯑꯗꯨꯕꯨ ꯆꯥꯝꯃꯁꯦ ꯂꯧꯔꯦꯀꯣ ꯃꯌꯥꯝ ꯀꯩꯗ ꯍꯥꯟꯅ ꯍꯧꯁꯤꯒꯦ ꯑꯂꯨ ꯃꯤꯛꯁꯔꯗ ꯍꯥꯟꯅ ꯍꯧꯔꯒꯦꯀꯣ ꯃꯌꯥꯝ ꯍꯥꯎ ꯌꯥꯎꯇꯦ ꯍꯥꯏꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯤ ꯐꯖꯅ ꯍꯥꯎꯋꯦ ꯃꯤꯠ ꯁꯤꯡꯉꯦ ꯑꯗꯨꯒ ꯃꯤꯃꯤꯗꯒꯤ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯁꯦꯀꯦꯟꯗ ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯝꯗꯣꯏꯔꯥ ꯈꯪꯗꯦ ꯍꯣꯔꯦꯟ ꯉꯝꯗ꯭ꯔꯒꯗꯤ ꯌꯣꯝꯃ ꯄꯨꯈ꯭ꯔꯦ ꯌꯣꯝꯃ ꯄꯨꯈ꯭ꯔꯅꯤ ꯑꯩꯈꯣꯏꯀꯣ ꯃꯤꯃꯤꯅꯤ ꯌꯦꯡꯁꯤ ꯍꯥꯎꯕ꯭ꯔꯥꯅ ꯍꯥꯎꯋꯦ ꯍꯥꯏꯁꯤ ꯑꯗꯨꯒ ꯃꯐꯝꯁꯤꯒꯤ ꯏꯁꯄꯤꯁꯦꯜꯇꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯂꯨ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤꯗꯩꯁꯦ ꯐ꯭ꯔꯦꯟꯁ ꯐ꯭ꯔꯥꯏ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯑꯂꯨ ꯕꯣꯔꯥ ꯍꯥꯏꯇꯥꯔꯦ ꯅꯝ ꯆꯤꯂꯤꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯏꯁꯄꯤꯁꯦꯜ ꯁꯣꯁ ꯑꯃ ꯅꯝꯃꯅꯤ ꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯥꯗꯣꯏꯅꯣ ꯍꯥꯎꯋꯦ ꯃꯌꯥꯝꯁꯤꯗꯤ ꯑꯗꯣ ꯆꯤꯛꯀꯟ ꯁꯃꯣꯁꯥ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯄꯨꯔꯥ ꯐ꯭ꯔꯦꯁꯅꯦ ꯃꯤꯌꯣꯅꯦꯁꯅꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯝꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯇꯣꯃꯦꯇꯣ ꯁꯣꯁ ꯅꯝꯁꯤꯜꯂꯒ ꯍꯦꯛꯇ ꯆꯥꯔꯒꯦꯀꯣ ꯃꯌꯥꯝ ꯍꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯎꯋꯦ ꯅꯠꯇꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣꯅꯦ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯁꯤ ꯆꯤꯛꯀꯟ ꯁꯃꯣꯁꯥꯗꯤ ꯃꯍꯥꯎꯗꯤ ꯂꯩꯕꯅꯤ ꯑꯝꯗ ꯌꯦꯡꯉꯗꯤ ꯃꯣꯃꯣ ꯃꯆꯥ ꯇꯧꯒꯦ ꯃꯤꯌꯣꯒ ꯑꯩꯈꯣꯏꯒꯤ ꯇꯣꯃꯦꯇꯣ ꯁꯣꯁ ꯄꯨꯟꯁꯤꯜꯂꯦꯀꯣ ꯃꯍꯥꯎꯗꯤ ꯑꯥꯎꯠ ꯑꯣꯐ ꯗ ꯋꯥꯔꯜꯅꯦ ꯆꯥꯗꯕꯅꯤꯅꯦ ꯈꯪꯕ ꯂꯥꯛꯑ ꯆꯥꯕꯤꯔꯣ ꯃꯌꯥꯝꯀꯣ ꯄꯀꯧꯔꯥꯁꯦ ꯑꯃꯨꯛ ꯌꯦꯡꯉꯁꯦ ꯃꯌꯥꯝ ꯂꯦꯠꯁ ꯒꯣ ꯆꯥꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯁꯤ ꯃꯌꯥꯝꯁꯦ ꯍꯣꯔꯦꯟ ꯑꯩꯒꯤꯗꯤ ꯌꯣꯝ ꯄꯨꯈ꯭ꯔꯒꯦꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯇꯧꯗꯣꯏꯅꯦ ꯃꯌꯥꯝ ꯈꯨꯍꯥꯎꯁꯦ ꯑꯃꯨꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯁꯤꯅꯤ ꯃꯉꯥ ꯍꯥꯜꯂꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯆꯤꯛꯀꯟ ꯁꯃꯣꯁꯥꯁꯦ ꯑꯗꯨꯒ ꯄꯀꯧꯔꯥꯁꯦ ꯑꯍꯨꯝꯅꯤ ꯍꯥꯜꯂꯤꯁꯦ ꯑꯗꯨꯒ ꯃꯍꯥꯎꯁꯤꯗꯤ ꯄꯨꯔꯥ ꯌꯥꯝ ꯍꯣꯡꯕꯁꯤꯕꯨ ꯀꯩꯅꯣꯅꯦ ꯂꯨꯄꯥ 200ꯅ ꯃꯁꯥ ꯌꯥꯝ ꯆꯥꯕ ꯌꯥꯏꯁꯦ ꯃꯌꯥꯝ ꯈꯟꯕꯤꯌꯨ ꯑꯗꯨꯗꯤ ꯂꯥꯛꯄꯤꯌꯣ ꯃꯐꯝꯁꯦ ꯍꯣꯔꯦꯟ ꯂꯣꯏꯕꯗ ꯍꯥꯞꯆꯔꯝꯒꯦ ꯃꯁꯤ ꯃꯊꯛꯁꯤ ꯃꯁꯥꯂꯥ ꯑꯃ ꯆꯥꯏꯔꯤꯀꯣ ꯁꯤꯁꯤꯗ ꯌꯦꯡꯉꯣ ꯃꯌꯥꯝ ꯁꯤꯅꯦ ꯃꯌꯥꯝ ꯍꯥꯎꯔꯤꯁꯦ ꯀꯩ ꯇꯧꯔꯒ ꯇꯣꯠꯁꯜꯂꯒꯀꯣ ꯏꯁꯄꯦꯁꯦꯜ ꯃꯁꯥꯂꯥ ꯑꯣꯏꯔꯝꯕ ꯌꯥꯏꯀꯣ ꯀꯩ ꯃꯁꯥꯂꯥꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯎꯁꯤꯗꯤ ꯍꯦꯕꯟꯂꯤ ꯋꯥꯎ ꯂꯥꯛꯏꯕ ꯃꯤ ꯃꯌꯥꯝꯁꯦ ꯌꯦꯡꯁꯤꯀꯣ ꯑꯗꯨꯝ ꯃꯤꯁꯦ ꯋꯥꯠꯇꯦꯕ ꯑꯃ ꯆꯠꯈ꯭ꯔ ꯑꯃꯃꯨꯛ ꯂꯥꯛꯄ ꯑꯃ ꯆꯠꯈ꯭ꯔ ꯑꯃꯃꯨꯛ ꯂꯥꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯈꯣꯏꯗꯤ ꯈꯔ ꯀꯨꯏꯅ ꯐꯝꯃꯦ ꯂꯨꯄꯥ 200ꯅ ꯆꯥꯔꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯗꯤ 200 ꯄꯇꯤꯅꯤꯅ 200ꯅ ꯆꯥꯔꯕꯅꯤꯅ ꯈꯔ ꯀꯨꯏꯅ ꯐꯝꯈꯤꯅꯤ ꯅꯪ ꯉꯝꯅꯕ ꯆꯥꯒꯗꯕꯅꯤꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯆꯥꯗꯕ ꯌꯥꯔꯣꯏ ꯑꯩꯁꯤ ꯃꯆꯦꯠ ꯑꯃ ꯊꯝꯃꯝꯃꯦ ꯃꯈꯥꯗ ꯆꯥꯕꯤꯌꯨ ꯁꯤꯃꯗꯤ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯨꯕꯨ ꯌꯥꯝ ꯋꯥꯏꯍꯦ ꯇꯞꯇꯥꯏ ꯆꯠꯁꯤꯟꯕꯁꯤꯁꯨ ꯑꯩꯈꯣꯏ ꯍꯥꯡꯉꯦ ꯋꯥꯕꯀꯣ ꯄꯨꯛꯁꯦ ꯑꯗꯨꯒ ꯊꯜꯂꯦ ꯋꯥꯕ ꯋꯥꯕꯩ ꯋꯥꯕ ꯉꯥꯛꯇꯅꯤ ꯂꯣꯏ ꯍꯥꯎꯋꯦ ꯑꯌꯥꯝꯕ ꯂꯣꯏ ꯆꯠꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯍꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯇꯣꯏꯅ ꯂꯥꯛꯄ꯭ꯔꯣ ꯁꯦ ꯑꯗꯨꯝ ꯃꯃꯥꯡꯗ ꯃꯌꯥꯝ ꯆꯥꯈ꯭ꯔꯦ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯌꯥꯝ ꯃꯌꯥꯝꯁꯨ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯝꯃꯦ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯆꯥꯕꯗ ꯂꯩꯔꯝꯗꯕ ꯃꯌꯥꯝꯁꯦꯀꯣ ꯃꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯆꯥꯕꯤꯌꯣ ꯑꯩꯗꯤ ꯑꯅꯤꯔꯛ ꯁꯨꯅ ꯂꯥꯛꯄꯅꯦꯕ ꯑꯅꯤꯔꯛ ꯈꯛꯇ ꯃꯃꯥꯡꯗ ꯑꯃꯨꯛꯇꯪꯗꯤ ꯆꯥꯈ꯭ꯔꯦꯕꯀꯣ ꯑꯣ ꯕ꯭ꯔꯗꯔ ꯀꯩꯀꯩ ꯆꯥꯕꯤꯔꯕ ꯑꯁ ꯑꯩꯁꯦ ꯃꯌꯥꯝ ꯌꯥꯝꯃꯦ ꯂꯨꯄꯥ 200 ꯈꯛꯀꯤ ꯇꯧꯔ ꯆꯥꯕꯅꯦ ꯑꯗꯨꯗ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣꯗꯕꯨꯗꯤ ꯌꯥꯎꯔꯛꯑꯅꯤ ꯑꯁ ꯈꯨꯌꯥꯝ ꯑꯃ ꯌꯥꯝꯃꯦ ꯃꯃꯥꯡ ꯆꯥꯕꯗꯨꯗꯤ ꯃꯤ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯟꯅꯍꯧꯋꯦꯕꯀꯣ ꯑꯗꯨꯒ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏ ꯁꯟꯗꯦꯒꯨꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯌꯥꯝ ꯑꯩꯅ ꯆꯤꯟꯗꯧ ꯃꯥꯜꯂꯦ ꯈꯟꯕꯗ ꯑꯧ ꯌꯥꯝ ꯍꯥꯎꯋꯦ ꯉꯁꯤꯁꯨ ꯀꯩꯀꯩ ꯆꯥꯒꯦ ꯕ꯭ꯔꯣ ꯊꯦꯡꯅꯁꯦ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯗꯨꯒ ꯀꯩꯅꯣ ꯆꯤꯛꯀꯟ ꯁꯃꯣꯁꯥꯅꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯑꯂꯨ ꯃꯤꯛꯁꯔꯒꯀꯣ ꯕꯣꯔꯥꯒ ꯄꯨꯂꯞꯅ ꯕꯤꯜꯁꯦ ꯀꯌꯥꯃꯨꯛ ꯇꯥꯒꯦ ꯕ꯭ꯔꯣꯒꯤ ꯕꯤꯜꯁꯦ ꯑꯩ ꯀꯩꯅꯣ 200 ꯄ꯭ꯂꯁ ꯑꯗꯨꯃꯥꯏꯅ 100 ꯑꯣꯏꯔꯝꯗꯧ ꯄ꯭ꯂꯁꯅꯦꯕ ꯃꯥꯜꯂꯦ ꯑꯣꯀꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯔꯤꯗꯣ ꯍꯥꯏꯗꯤ ꯂꯦꯝꯃꯒ ꯌꯣꯝꯃꯒ ꯄꯨꯔꯦꯕ ꯑꯩꯈꯣꯏꯗꯤ 190 ꯔꯥ 190 ꯈꯛꯇꯅꯤ 190 ꯑꯣ 200 ꯌꯧꯔꯝꯗ꯭ꯔꯦ 200 ꯌꯧꯔꯝꯗ꯭ꯔꯦ ꯆꯥꯔꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯀꯥꯟꯗ ꯃꯌꯥꯝꯗ ꯂꯥꯁ ꯑꯩꯈꯣꯏ ꯂꯣꯀꯦꯁꯟ ꯇꯥꯛꯆꯔꯛꯀꯦ ꯍꯥꯏꯕꯗꯣ ꯁꯤ ꯑꯩꯈꯣꯏꯒꯤ DC ꯔꯣꯗ ꯂꯥꯛꯑꯅꯤꯀꯣ ꯑꯩꯈꯣꯏ ꯄꯣꯔꯣꯝꯄꯥꯠꯀꯤ DCꯒꯤ ꯂꯝꯕꯤꯗ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯑꯍꯥꯟꯕ ꯊꯣꯡ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯊꯣꯡꯁꯤ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯡꯄꯥꯜ ꯏꯔꯝꯐꯝ ꯊꯣꯡ ꯍꯥꯏꯀꯣ
ที่ทำพร้อมส่งโค้งที่อยู่ยังไงจ้ะหมายแรงวันนี้ไลฟ์สตรีมฮิตเลอร์สิ่งมาส่งไมค์ที่สิ่งกันเลยจะได้นะเป็กบอยในสมัยทางatau yang nak hawai pun sih, kena kau experience ada kuah mana juga hong jam hong itu. Oke. Tapi yang saya dulu salah sih masih ada di Makataba pergi. Lupa saya ni series. Matang saya mengambil jarak. Thank you all for watching this video.